Matamgi Manipuri Wari channel asibu tabiriba khwai pumnamakpu taramnok cheri ngasi muglobirasi Ngamba kulumdoi suba tangka Ngamba prem namabu amuk thangat amuk thada tawduna ngangiba mayamdu tana tana amuk sukchin amuk suktok tawduna tai amuk sumathanta masa khangda momon ka tawduna nui mapunsigi ahan boina masa khangda momon ka nokre nupase Aroi bagi namduna prem ni yahan kibaduda makut kutum tashinduna nofit tawi Angang machaon krimi kupduda harau bana masadu laitafam khangdaba kaidu oihankre Karamba matamda karamba mikuptagi asigumba harau banungaiba matang ama thamoiduda khoranglamniba ngamba masana haizaba ngamhandre Ngawi sati haiduna mayamna hainabang ngasidi pethabadagi pethaba thamoiduda faurakliba ihulamana pumnamak namthaduna minok na mahut sinkhre haraure thamoiduna penkhre mikuptuda Ngamba thongjinda leplambadagi khongkap khra maning halli chinbalde kai khangda tonga iba minoktu lotsinaba hotnabada mathaki chinbaldu makhagi chinbaldu chuksinduna khangi ngamba Haifit haurapna khawdemi manungda leiriba aniduna mala ai haiba khanghanba oina Thongdo hangdoktuna manungda changlai prem suk hawdembagi makholduda famlambaga fat hawgattuna makhuttu mamangda pulap punaduna leptuna leirami Ngamba premda haifit yengi aduga sanada amu sanadi mabu ubada hainadaba mong adumak utli hanagum Ngamba setliba khongraugi pocket tagi ATM card ama satoktuna pirei premda aduga hairei Kai noina chaningbado sidagi tawraga lero pindo hanagi noina khangbaduni chabadu sida chage habra yumda chage habra madumana noina choose tawro Haraubadagi kahena harauba mikupta asumna ngambana hehek tawi adubu February na chahi marigi manungda amuktang lip year tabagum tangna thokpa ngambagi matawni Prem ngakna madi harauna ngambade yengi kari karamba kayam nungaiba paw leibano haina wakhalda sum khanbadu chinbal wang malalai Kai lege dam bangase Chalo dum tale hairo leiba chatpa Ha tande chalage Piraiba kartu lauraga prem harauna kadudagi thokre sana ngambada suktani yenglaga Aikhoida party tawbe yaroi tawge haragana noigi yumdoina taw Sida party tawnina aina haikib leibro Hauzita haikridudi Adudi prem khoina pamba khangadawni sida tawni haragana sida tawrani yumda tawge haragana yum tawrani moina khandawni aina khandawnate Sida tawbadu yaroi haibane Hausimuk tawbudi natridana Kona tawba yaroi haiba Aduna kona dum hainaraga lore kedoroge Sana haifet paithoi ngahak tumina leinaba aduda ngasai premna haikiba mayamdu wakhalda mari chingthoktuna ningsingi Ngamba falap amuk noki yengi sanagi matawdu sanasu wakhal ngahak khallaba matung hairai Ai kainum haige Hai tase Aiga nanga punsigi leminaba ngamoi haidana aina nangonda hanana su haikiba leiratani hauzik su haini ai nanga punsigi leminaba ngamoi nangsu nangi chatningmu lambida chatko aisu aige pama lambida chatkiye Nangna nangi apamba lambida chatkibada aina kaiso yetpa piroi chap manana aigi lambida su nangna yepla pirakano Hoi nangna ibu nangi nanagda thambagi maram oiriba dayefabudi ai lapkrage Atay atopa aigi lambidi nangi yetke khalakano Aini hekta yarani kaina khalaga hariro nangna harise Yaba yadaba ai khangdi aigidi haifam thokpadani aina harise Aiso igi haifam thokpa aina haikre Nangdi aina loinaningwa mawngda loinaraga leigani haidana Aina inakta thamninge thamgani thadokninge thadokani Nangi punsidi aigini nangna kushi tawba yagadaba leite Aibu sanapokumna nangna tawba khuding yagani na khanbra Natabaduna bu harini sanapot ama oiramladi wahai oina haiduna matam manghanbagi kanaba leite Aduk yamna napal tawba aiso ina ngamba tawrakani khangaba nang khaktana ngamba nate haibase nangonda ina utkani Nangna ingona dumaina harise yai ferel haiba nupaduna nangi site leibagini ne
ꯃꯇꯥꯡꯁꯤꯗ ꯗꯥꯏꯌꯦꯐ ꯄꯨꯁꯤꯜꯂꯛꯀꯅꯨ ꯃꯥꯒ ꯋꯥꯔꯤꯁꯤꯒ ꯃꯔꯤ ꯑꯃꯇ ꯂꯩꯅꯗꯦ ꯀꯃꯥꯏꯅ ꯂꯩꯅꯗ꯭ꯔꯤꯕ ꯌꯥꯝꯅ ꯂꯩꯅꯩ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯗꯤ ꯃꯥꯅ ꯑꯣꯏꯕꯅꯤ ꯍꯧꯖꯤꯛ ꯈꯨꯗꯛꯁꯤꯗ ꯂꯣꯏꯁꯤꯟꯐꯝꯁꯨ ꯃꯥꯕꯨ ꯍꯦꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯀꯣꯜ ꯑꯃꯨꯛꯇꯪ ꯇꯧꯈꯤꯕꯗ ꯇꯤꯚꯤ ꯑꯣꯟ ꯇꯧꯔꯒ ꯄꯥꯎꯗ ꯃꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯈꯨꯗꯛꯇ ꯍꯥꯞꯍꯟꯕ ꯉꯝꯕ ꯅꯨꯄꯥꯅꯤ ꯑꯩꯁꯦ ꯁꯅꯥ ꯁꯥꯎꯅ ꯍꯧꯒꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯈꯖꯤꯛ ꯂꯦꯡꯕꯗ ꯃꯈꯣꯡꯗꯨ ꯆꯩꯅꯥ ꯐꯥꯎꯔꯛꯏ ꯉꯝꯕ ꯅꯣꯟꯈꯠꯂꯛꯏꯕ ꯁꯅꯥꯒꯤ ꯃꯁꯥꯗꯨ ꯃꯈꯨꯠꯇꯨꯅ ꯂꯦꯡꯖꯨꯝ ꯑꯅꯤꯗ ꯄꯥꯏꯗꯨꯅ ꯅꯝꯗꯨꯅ ꯉꯥꯊꯍꯜꯂꯤ ꯑꯗꯨꯒ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯃꯤꯁꯤꯡ ꯑꯣꯔ ꯗꯦꯠ ꯔꯤꯄꯣꯔꯠ ꯅꯪꯅ ꯇꯧꯔꯛꯄ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ ꯑꯩꯕꯨ ꯁꯥꯎꯍꯜꯂꯕ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯝꯇ ꯐꯪꯉꯣꯏ ꯃꯥꯒꯤ ꯑꯣꯏꯅ ꯂꯩꯖꯈꯤꯕ ꯍꯩꯅꯕꯤ ꯃꯑꯣꯡ ꯋꯥꯉꯥꯡ ꯁꯉꯥꯡ ꯕꯤꯖꯤꯅꯦꯁ ꯑꯃ ꯗꯤꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯎꯠꯄ ꯃꯥꯒꯤ ꯄꯥꯋꯔ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀ꯭ꯂꯣꯖ ꯑꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯎꯠꯂꯤ ꯎꯠꯂꯤꯕ ꯊꯧꯅꯥ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯈꯣꯟꯐꯝ ꯃꯐꯝ ꯑꯣꯟꯅꯔꯦ ꯍꯥꯏꯕ ꯉꯝꯕ ꯃꯁꯥꯅ ꯈꯪꯗ꯭ꯔꯤ ꯑꯗꯨꯛ ꯅꯛꯁꯤꯟꯅꯤꯡꯕꯗꯨ ꯃꯇꯥꯡ ꯆꯥꯗꯕ ꯃꯥꯒꯤ ꯊꯧꯅꯥꯗꯨꯅ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯏꯟꯊꯣꯛꯈ꯭ꯔꯦ ꯋꯥꯔꯤꯗꯨ ꯃꯈꯥꯗ ꯀꯨꯝꯂꯤꯕ ꯄ꯭ꯔꯦꯝꯗꯨ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯔꯁꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯐꯖꯅ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄꯗ ꯇꯥꯔꯨꯔꯦ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯊꯥꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯆꯤꯟꯇꯥ ꯇꯧꯖꯩ ꯑꯇꯣꯞꯄꯒꯤ ꯀꯪꯁꯤꯅꯤꯗꯀꯣ ꯅꯨꯄꯤ ꯊꯦꯝꯕꯁꯨ ꯍꯩꯇꯕ ꯃꯥꯅ ꯀꯩꯗꯧꯕꯒꯤ ꯅꯨꯄꯤ ꯊꯤꯅꯤꯡꯉꯤꯅꯣꯕ ꯅꯨꯄꯤ ꯊꯦꯝꯃꯨꯆꯣꯅ ꯊꯥꯖꯤꯟꯈ꯭ꯔꯒ ꯃꯤ ꯍꯥꯠꯂꯨꯆꯣ ꯊꯥꯖꯤꯟꯕꯒ ꯑꯣꯏꯅ ꯊꯣꯛꯑꯦꯕ ꯆꯥꯛꯀ ꯂꯥꯏꯔꯤ ꯃꯁꯤ ꯍꯥꯟꯅ ꯐꯖꯅ ꯇꯥꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯁꯣꯝꯗꯅ ꯃꯦꯂꯩ ꯉꯔꯥꯡ ꯌꯥꯏꯐꯔꯦꯜꯅ ꯍꯩꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯍꯥꯟꯅꯒꯨꯝꯅ ꯑꯣꯐꯤꯁ ꯂꯥꯛꯏ ꯄꯨꯡꯗꯨ ꯉꯜꯂꯤ ꯃꯥꯅ ꯑꯣꯐꯤꯁ ꯌꯧꯔꯛꯄꯗꯨ ꯌꯥꯏꯐꯔꯦꯜꯅ ꯑꯣꯐꯤꯁ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯌꯧꯔꯛꯄ ꯍꯥꯏꯕꯁꯤ ꯃꯥꯒꯤꯗꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯃꯊꯧꯅꯤ ꯁ꯭ꯇꯥꯐ ꯈꯔ ꯂꯥꯛꯅꯕ ꯍꯧꯔꯝꯂꯦ ꯑꯣꯐꯤꯁ ꯂꯥꯛꯇꯕ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍꯪꯅꯔꯛꯄꯗꯨ ꯆꯝꯅ ꯃꯇꯝ ꯈꯔ ꯄꯣꯊꯥꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯨꯝꯃꯝꯃꯤ ꯃꯥꯒꯤ ꯗꯦꯛꯁ ꯌꯧꯕꯒ ꯌꯥꯜꯂꯤꯕ ꯕꯦꯒꯇꯨ ꯂꯧꯊꯣꯛꯇꯨꯅ ꯗꯦꯛꯁ ꯃꯊꯛꯇꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯤꯌꯔꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ ꯃꯈꯥꯗ ꯃꯔꯣꯜ ꯊꯝꯂꯤꯕ ꯐꯥꯏꯜ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃ ꯂꯧꯈꯠꯇꯨꯅ ꯉꯁꯤꯒꯤ ꯆꯠꯀꯗꯕ ꯇꯧꯒꯗꯕ ꯁ꯭ꯀꯦꯗꯨꯜ ꯄꯨꯝꯕ ꯁꯦꯝꯗꯣꯛꯏ ꯅꯣꯡꯅꯤ ꯑꯣꯐꯤꯁ ꯂꯦꯞꯄꯨꯕ ꯑꯗꯨꯅ ꯁ꯭ꯀꯦꯗꯨꯜ ꯁꯦꯝꯗꯨꯅ ꯊꯕꯛ ꯇꯧꯔꯝꯂꯔꯣꯏ ꯍꯥꯏꯕ ꯃꯥꯅ ꯈꯪꯏ ꯁ꯭ꯀꯦꯗꯨꯜ ꯑꯗꯨ ꯃꯥꯅ ꯍꯥꯟꯅꯅ ꯁꯦꯝꯗꯨꯅꯗꯤ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯐꯤꯁ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯔꯛꯇ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯕ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅ ꯐꯠ ꯍꯦꯛ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯌꯥꯏꯐꯔꯦꯜ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯥꯒꯤ ꯀꯥꯗ ꯀꯩ ꯐꯥꯏꯜ ꯂꯩꯕ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯂꯩꯕ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯄꯗ ꯏꯊꯥ ꯊꯥꯖꯗꯅ ꯀꯥ ꯍꯦꯟꯅ ꯃꯁꯥ ꯅꯥꯟꯅ ꯌꯥꯏꯐꯔꯦꯜꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯦꯂꯩ ꯍꯥꯏꯐꯦꯠ ꯉꯛꯆꯥꯅꯩ ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯗ ꯄꯔꯃꯤꯁꯟ ꯂꯧꯔꯛꯏ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯆꯪꯉꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ ꯑꯩ ꯅꯪ ꯂꯥꯛꯄ ꯈꯪꯍꯧꯗ꯭ꯔꯦ ꯀꯨꯏꯗ꯭ꯔꯤ ꯁꯥꯔ ꯉꯁꯤꯒꯤ ꯁ꯭ꯀꯦꯗꯨꯜꯁꯦ ꯍꯥꯟꯅ ꯁꯦꯝꯕꯁꯤꯗꯒꯤ ꯆꯦꯟꯖ ꯂꯩꯒꯗ꯭ꯔꯥ ꯁꯥꯔ खर लेबनी ngarang mehesna no bama semduna aigida pirambani asi haiduna file ama puthoktina pire e melei file du lawraga hangdoktuna yengna haire mehesna thabak se adum tawba yaradi boss se dum change tawraga ma hoina tohanbari yaroidra sir kaigino nangna sugemna thuna thabak tokningi se aina nangwanda ngangui haibagi maramna nang taseng office se thadoktuna chatlage khalabo सर नैगोंदा हाइबगी अैना थबक तोक्चगे हाइजबा नचदे सर होय तसेंबगीदी अदुगिसि यावरे अदुगा अतोप मरमसु लेबगिनि सर करी अतोप मरम अै हौजिक चही अंगांग नत्रे युम पानबगी मतम योक्शिले अदुना अै इसागा चानाबा लाइफ पार्टनर अमा चूज तौबा दरकार ओइरे पेरेंट्स ना अैगिदमा चूज तौरिबा नुपादो अैना सुमागी मरमदा खंगनिंगबा तिनादना लोइनदना खंगबा याबसु ओइदबना अैना मागा खर नक्शिनागे खनबनी थबकनी हाइदुना अैना नोंगानबदगी निमित ताबा फावबा अैगी मतम अमत्ता काइथोकपा संगदना असुम लेरबदी असिगी चांस फंगरोय अदुना अैगी फ्यूचरगी खलगा अैनासु थबकसे पथारगे खंजबनी कना नुपा बाबा खोइना अैंगोंदा नुपा अमा हाइ अदु अैना पामी पामदे हाइबदो हाइयो हाइदना You mean you are going to engage? Yes sir. Kanaga? Sorry sir, it's my personal. Oh, personal. Kaisi kaide. Mangokto fatfat nomi melei suwadu maka samthaduna haire Sir, aigi replacement du sir na yaragadi khara thuna thibiro. Ngasigi schedule se copy ama ai paijakrage. Copy ama sir gida ai hojik thinjarage. Wadu hairaga mamai leithokhtuna chatke tawbadu yaifarelna khamai
Uncle Toy Bagaiga Unanaba appointment Atu de Silo. Melay Tangamba Kongtang do Chap Lepi, Aduga Mamai Shinduna, Yay Ferel de Yang Yay Ferel do Melay de Yangduna. Nang Uncle Game the Chatlaga Unabado, Nungaiti Harabanina, Sidoina Unagi Habani. I used to Unabadi Yabanatro. Official Gi Oibo Wari Sadoni, I take him, sir. Sir, I guess size it. Melay Wado Hiram Laga, Mapan the Tokre, Yay Ferel Sutumin, Mato Makacha Tauri. Somdana, Toibaga Priyagana Halakpaga, Mayam Yaya Tauduna Wari Tawi. Ngamba sanabunga si purage haina haibadu sanagi wa tadana mama mapan ayaba pirabani adubu laibak thiba haigadra numit fatte haiduna haying oina makoi mayam tawduna thilaklage haiduna thoibana thazaba ma pirakle ngamba su thabak chatkadaba mayam ama leibana maram oiraga haying antana sanabu thinbirau haiduna sinaram naga mayam galuinana magi tawgadaba mathau pumba amattawatana tawthokluri Melay, Yay Ferel na haibagi matung inna, Thoibada call tawrai, office ki number dagi tawrakte, magi private number do dagi tawrai, Thoibasu call do receive tawrai. Hello, Uncle? Oh, Ibima, kay lere? Uncle bu, yumda lay bibra? Laye. Ay Uncle gida, hauzik lakchage, Uncle gida wadaba, achin malay bibra? Ulaw, kana lakadabno. Uncle, ay tanda lakchage. Pare, ay ngairamage. Melay call kaklaba matung Yay Ferel da pau amatang piramge khanduna Yay Ferel gi kada changla Yay Ferel du mabu ubade yengla Sir, ay ngasidi karanga na hanjarage. Kaigi, kadai da chataw balege. Mi ama khak unagadabani, horen thengaga unabado nungairaroi, aduna hauzik unaruge tawbani. Nanga engage taw heba nupadugaro. Excuse me, sir. Hayingan talaw. Thank you, sir. Melay do office tagi thorakle Yay Ferel da thoibabu unabani haina haidabadu Yay Ferel da wakal nungai kiroi khanna haidabani. Kharaga nungai tana leibani mana muktongana chattuna thoibabu unabadu wakalana khankrani khanduna haidabani. Kona yanaba thoibabu hainaduna magu unahalaga manungda leiba nungainadabadu sengdokna handuna imung anigi marakta leinariba nungainadabasi maga mana thabaktagi pothadringai sengdok amagi haiba wakhalsida melaina karisu hairamdabani Melaina thoibagi yum yorokpada laibak thiba haigadra laibak faba haigadra sinthadu sanagi anaba hangi haiduna chanaba mayam ama puduna lakpaga hekma pa chanana thengnare Melay di kaisu khande hanagum icham chamna dum kawi ngangi sintha su kawdi kawi haibabu manungdadi mai haurabani Yay Ferel na Braden ga toina punbana maram oiraga Braden gi imung asibu Melayna mapung fana khangi haiba yai sanaga nakna tinaba sintha su toina natrabasu marakta adumak thengnaba oibana frank oina kauna drabasu adumak chamna kauna ngangnabani Melay di makhada thoibaga lehaure sintha mathakta sanagi manakta lai sanadi hayeng Ngamba mabu mama mapada thila u haiduna hairambagi pau tabadagi khoidau yam sawningna leiringai matangni khoidau sawningbane henbana sintha lakpagi harawa masada faudrei sintha su Melayna mathante yumsida lakpagi khoidau sawningba aduna sanagi anaba hangba lakpani haibagi wakhalga changde pura iba khawda table duda fathamamaga isuksukna Thariba sofa duda gitfam thei lengjumda yaliba bag kadu fat lawthoktuna makhada langthoi kharaga sawningna leiramba sanadu tawriba sinthagi matawdu bada sawningna hangai kaino nangna prapablaga tawriduna khoidau se sum sawningi dai aina sum sawning yaktanne ni ga se loi masam khoidat uni ko yam taningde mathanaga matha sara kansida chatlo soida asupana sakado amte yengingde Nang sumi chang oiram ni aina nangona kaidawrage Melayna noi dala ise nang su yabraba ai yam sawningida sana sauna suktoktuna leiramba masaktu fat oli mamit haifet khuzinduna Melay Melay sinthadi sawning na ngangi sanagi maithongi expression hana yengdana hoini sakhenbi aribi Melay do
Hiplambadagi sana makhutna ngaktuna hogattuna fammaga yamna khangningna hanglai. Daifa di yaurok Sintha. Sintha du sanagi mataududa saurambaga chapleptuna sanada yengduna khumai. Yaurok di. Jemelai mathandalairo asingbagi ma yaurok tabra. Sintha hogattuna lai aduga sanagi phamung machiduda famduna. Kaino sana, kaigino nangna daifa hangidubo, nang mangonda kai haige haibano. Sintha, ai mangonda haigadaba tamgadaba mayam ama leibani. Magaiga sanagadaba wari mayam ama leibani. Sintha, asingbagi daifa yauroktabra. Yauroktiye, melaigaiga punna getagi changpani, magi kari machadura lakpani, kanam yauroktiye. Kaigi mathantalaiba made. Mana chatpa mafum khudingmak daifa yaubani, soidina yaurongani. Nang muni yang Sintha. Sana, nang mo kaidorage? Sintha, asidagi wheelchair se amta puro ai makhada kumge. Akhoi da chawdo thabak halakraba zala. Ai makhada kumge na nang khra haibirugera. Irang lang kre masado Sintha di tawriba sanagi matawduda ingaw ngaw ni yengtuna leire. Tanjaduda kagi thongdu hangdoktuna manungda changakpaduda anidu mamai fatfat leithoktuna yengai.